ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯅ ꯕ꯭ꯂꯣꯛꯁꯤꯡꯒꯤꯗꯤ ꯀꯣꯡꯒꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯃ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯩ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯖꯗꯕ ꯑꯗꯨꯕꯨ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯎꯔꯒ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯀꯩꯀꯥꯁꯤꯁꯨ ꯇꯥꯔꯒ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯀꯁꯥꯔꯁꯦ ꯀꯁꯥꯔ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯁꯨ ꯑꯁꯤ ꯄꯦꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯕꯗ ꯃꯤꯠꯁꯤꯅ ꯎꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯕ ꯑꯃ ꯄꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯤ ꯂꯩꯔꯁꯨ ꯑꯗꯨꯒ ꯌꯦꯡꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯃꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ वीडियो करो फेसबुक को बनाना पड़ता है Oi, acelera, tu não estás. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯒ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯑꯁꯤꯒ ꯐꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩ ꯆꯥꯔꯤꯕꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏ ꯃꯍꯥꯛꯁꯦ ꯂꯛꯈꯤꯄꯨꯔꯒꯤꯅꯤ ꯑꯗꯣ ꯊꯧꯗꯣꯛꯁꯤꯅ ꯐꯨꯂꯦꯔꯇꯣꯔꯗ ꯊꯣꯛꯄꯅꯤ ꯐꯨꯂꯦꯔꯇꯣꯔ ꯂꯛꯈꯤꯄꯨꯔ ꯐꯨꯂꯦꯔꯇꯣꯔꯗ ꯑꯗꯣ ꯉꯁꯤ ꯃꯌꯥꯡ ꯑꯃꯅ ꯃꯌꯥꯡ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯌꯥꯝꯅ ꯄꯣꯄꯨꯂꯦꯁꯟ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯆꯄꯜꯅ ꯐꯨ ꯈꯣꯠꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯐꯅ ꯑꯂꯥꯟꯕ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯁꯨꯀꯣ ꯑꯁꯨꯃꯥꯏꯅꯗꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯩꯇꯩ ꯃꯆꯥꯅ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯌꯥꯡ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯐꯨꯍꯜꯂꯤꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯆꯄꯜꯅ ꯑꯗꯣ ꯅꯨꯄꯥꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯦꯝꯁꯨ ꯆꯣꯏ ꯍꯥꯏ ꯃꯀꯣꯛꯁꯦ ꯈꯤꯇꯪ ꯐꯠꯇꯦꯁꯨ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯌꯣꯜꯂꯒ ꯂꯩꯖꯕ ꯃꯄꯥ ꯃꯆꯥꯇ ꯂꯩꯖꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣb ꯂꯤꯟꯆꯤꯡꯁꯦ ꯃꯌꯥꯝ ꯀ꯭ꯔꯥꯏꯝꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯆꯧꯕ ꯀ꯭ꯔꯥꯏꯝꯅꯤ ꯃꯁꯤꯒꯤ 7 years ꯖꯦꯜꯗ ꯂꯩꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯣb ꯂꯤꯟꯆꯤꯡꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯑꯁꯨꯃꯥꯏꯅ ꯃꯣb ꯂꯤꯟꯆꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯐꯨ ꯆꯩꯅ ꯇꯧꯔꯒ ꯃꯈꯨꯠ ꯃꯁꯥ ꯀꯤꯁꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯤꯔꯕꯣꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯃꯣꯏꯁꯤꯡꯁꯦ ꯁꯤꯔꯕꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯐꯨ ꯆꯩ ꯇꯧꯔꯤꯕ ꯈꯤꯇꯪ ꯈꯥꯝꯗꯣꯛꯑꯒ ꯐꯨꯒꯅꯨ ꯈꯣꯠꯀꯅꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯦꯁꯇꯣ ꯇꯧꯔꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦꯕ ꯑꯩꯒꯤ ꯃꯤꯠ ꯃꯥꯡꯗ ꯇꯧꯔꯝꯕ ꯇꯥꯔꯗꯤ ꯉꯁꯤ ꯑꯩ ꯇꯧꯍꯜꯂꯣꯏꯕ ꯑꯁꯤ ꯌꯥꯝ ꯄꯦꯟꯗꯦꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯍꯣꯏ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯂꯥꯜꯂꯤ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯔꯟ ꯇꯥꯔꯣꯏ ꯑꯗꯨ ꯇꯥꯔꯣꯏ ꯑꯗꯥ ꯇꯥꯔꯣꯏ ꯃꯥꯅ ꯐꯅ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯔꯟ ꯇꯥꯔꯁꯨ ꯃꯌꯥꯝ ꯔꯦꯞꯇꯤ ꯇꯧꯔꯨꯗꯦꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯝꯕ ꯇꯥꯔꯁꯨ ꯔꯦꯞꯇꯤ ꯇꯧꯔꯨꯗꯦꯅ ꯃꯥ ꯐꯅ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯔꯟ ꯇꯧꯔꯝꯕ ꯇꯥꯔꯁꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯐꯝ ꯑꯃꯗ ꯃꯩꯇꯩꯅ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯩꯇꯩ ꯃꯆꯥꯕꯨ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯃꯌꯥꯡ ꯃꯆꯥ ꯔꯤꯐꯨꯖꯤꯔ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯅ ꯐꯨꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯨꯗ ꯊꯧꯅꯥ ꯐꯨꯗꯣꯛꯇꯅ ꯂꯩꯔꯕ ꯀꯦꯁ ꯑꯃꯒ ꯂꯩ ꯃꯌꯥꯝ ꯂꯛꯈꯤꯄꯨꯔꯗ ꯑꯩ ꯈꯔꯅꯤ ꯃꯃꯥꯡꯗ ꯇꯥꯖꯕ ꯑꯩꯈꯣꯏꯒꯤ ꯎꯔꯥ ꯕꯤꯜꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯨꯊꯤꯈꯥꯜꯒꯤ ꯃꯆꯥ ꯈꯔꯒ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯐꯨꯅꯕꯗꯨꯒ ꯑꯩꯈꯣꯏ ꯄꯨꯊꯤꯈꯥꯜꯒꯤ ꯑꯍꯟ ꯃꯆꯥꯗꯨꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯡꯗꯥꯡꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯅ ꯀꯧꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯥꯛꯑꯒ ꯋꯥꯆꯦꯗ ꯋꯥꯀꯣꯛꯔꯣ ꯊꯥꯡ ꯀꯔꯤꯗꯣ ꯄꯪꯉꯥꯏꯗ ꯍꯥꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯗ ꯄꯪꯉꯥꯏꯗ ꯍꯥꯏ ꯊꯥꯡꯁꯨ ꯀꯔꯤꯁꯨ ꯑꯩ ꯊꯥꯡ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯒꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯤꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯐꯨꯗꯣꯛꯅ ꯂꯩꯔꯕꯕ ꯃꯤꯇꯣꯞꯇꯗꯤ ꯑꯩꯈꯣꯏ ꯊꯧꯅꯥꯁꯦ ꯑꯝꯇ ꯎꯠ ꯉꯝꯗꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣ ꯃꯤꯇꯣꯞꯇ ꯑꯝꯇ ꯊꯧꯅꯥ ꯎꯠꯄ ꯉꯝꯗꯤꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯅꯣ ꯏ ꯁꯦꯡꯗꯕ ꯉꯥꯛꯇ ꯂꯩꯔꯕꯕ ꯏ ꯁꯦꯡꯗꯕ ꯉꯥꯛꯇ ꯄꯨꯜꯂꯕꯕ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯊꯧꯅꯥ ꯃꯔꯤꯟꯁꯦ ꯍꯜꯂꯕꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗꯇ ꯃꯊꯧꯅꯥ ꯃꯔꯤꯟꯁꯦ ꯐꯨꯗꯣꯛꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯤꯇꯣꯞꯅ ꯉꯁꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯌꯦꯕ ꯀꯔꯤꯝ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗꯦꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯃꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯍꯜꯂꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪ ꯇꯥꯏꯌꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯗꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯌꯥꯝ ꯄꯦꯟꯗꯦ ꯚꯤꯗꯤꯑꯣꯁꯦ ꯎꯔꯒ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯉꯁꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯗ ꯃꯌꯥꯝꯅ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯥꯗꯕ ꯀꯌꯥ ꯂꯩꯕ ꯇꯥꯔꯁꯨ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥ ꯀꯁꯥꯔꯗ ꯇꯥꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯣꯏꯁꯤꯗ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯑꯩ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ
mikap thosi akhoi mikap thosi kyam kuina akhoi sumai tawna legidoino ngasi yengo asuk chawraba ima lebak ngasi asuk chawraba akhoi gi Meitei na duk chawna population leirba ima lebak se mitop da landari se kari maram gino masi akhoi mikap thoda bodi ni ngasi refugee uktaba akhoi gi refugee mamaita pandaba samana sani moidi samana sagma makhoi amana landara ngambi se kari gino akhoi na mikap thoda bagi matam chana huji akhoi kasar leirba Meitei mja se akhoi huji tumduna dum leiradi kamai yani कोई साई त खन बखरा थादोक से मयाम की खुनाई की समाज की खरा खन मतम से खुनाई द कई तौरिबो खोली बसे अखोय जो यारि मखै अखोय न खरा मतेंग तौनब तौसी चिनो मयाम पुनम असि अखोय मैतै मचा म ओइबगी थौदांग नि हाइना लौजै मैतै मचा म ओइरदि मसे सिंजे अखोय हौना सानि सि तौदे यादब थौदांग तनि अदुगा यारिबो मखै आई मयाम द रिक्वेस्ट दुई लखीपुर की मचा मयाम यंगिबिरमगनि वीडियो से यावरिबो मिसक वीडियो से यावरिबो नुपी दगी कइदै फुरिबो से लगा करी मरम की फुरिनो माई मराल करीनो अदुगा सुमाइना मयाम मांगना पुल्ला फुरी से करी मरम गिनो आइना तौगदा ngasi मोय मचा अमदा अखोय मैतै नम तौरमोबा मोय लोय पुल्लगा केस पांजलगा मैतै दुगी जुमदगी लौथोगा मोय कैनोम तौहनगनिबा अदु ngasi अखोय मैतै मचाना करी ngamदिनोबा मादो लाइरे बनी मादो कना सु लेजदे मको खरा चोय हाइदुना माई दमकता लेपिनो मी लेत्रबोबा अखोय मैतै मचादा करी गिनो अखोयना तुमिन लेदोरिसे मयाम मैतै मयाम ठोकर होय अखोय इमुंग मनुंग वारकपदी मियाम मांग थोकलगा अखोय मसेन सुमाय तौरिसे करिगिनो अखोय मैतै मचा मसेन सुमाय तौरिसे करिगिनो बा मसी यामना नोय तो पाउदनी तारसे अदुगा खनाबदा अखोय इचिनो मयाम हुजिकान अखोय मैतै मसेन खनाबा तोपिरो सेगी रिक्वेस्ट निको आई खुबाक से खोरमबगा मयाम द रिक्वेस्ट तौजरी अखोय मसेन खना चैनाबा तोपिरो अदुगा खना चैनाबदा अखोय मसेन थांग तेन पाइबे के मथौ तागे अखोय मसेन थांग तेन पाइरे करी खना दोइनो मसीजु तोपिरो मया होय हुवा अखोय खर खुबाकना खुदुमना खर सुरगा लोइसनमिनबा याय अदुबो थांग तेन करी पाइ मथौ तागे बा थांग उतुप ताब काइबे मथौ तागे लान थांग हाइबदुगा पांगन मचा मा सोये ngasi पांगन गी मचा दुगी फैमिली का मोगी फुरुप की मीना करीनो खरम दोइसे अखोय मैतै द करीनो करबानि हिंगदोइनो खरा वखल तामिनसेबा अदु यामना चौखत थर्ड क्लास माइंडेड ओइसे करीगिनो अखोय खरा चौखत लसी अखोय उजे खरा चौखत मिनरसी चिना मयाम याम पेन दबा मयाम लई खलाव मयाम लई तै मयाम दा मखा ताबा मयाम ना कई तौबा याबा तौबिरो आइसु आई माइकै तगी सोइदना होना जगनी अदुबो यारियो मखै होय कासारी चिनो मयाम पुनमी नब तौसे आई ममांग दसु वीडियो क्या दसु पनबीगरे पुन्नव मतम से लांचलबनी तप तप दा अदुना यारियो मखै माइकै पुनमक्तगी माइकै लैरिबा कासारगी माइकै पुनमक्तगी चिनो मयाम पुछलगा खोय अमत तोबगी खलावदा अखोय ngasi खुनागी दमक्ता खोफम चेतना लेपगा अखोय खुनागी दमक्ता कैनोमदि तौसे चिनो मयाम मसी हाइजरगा वीडियो से मतांग टेंशन जगे मयाम पुनमको थागतचरी थैंक यू